ꯑꯃ ꯇꯧꯃꯤꯟꯅꯈꯤꯒꯗꯕꯅꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯆꯪꯁꯤꯟꯕꯤꯔꯛꯎ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯕ ꯂꯦꯞꯄꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯕꯔꯗꯥꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯦꯡꯗꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯎꯁꯤꯟꯒꯗꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯪꯁꯤꯜꯂꯒ ꯆꯟꯕ ꯆꯟꯗꯕ ꯅꯥꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕ ꯗꯨആꯁꯤꯡ ꯇꯪꯗꯤ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯈꯤꯁꯤ ꯃꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯌꯥꯝ ꯅꯥꯀꯟꯗ ꯀꯩꯅꯣꯗ ꯃꯆꯤꯗ ꯍꯧꯔꯛꯁꯤ ꯑꯁꯣꯝ ꯆꯪꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯔꯤꯁꯤꯡꯅ ꯚꯣꯂꯟꯇꯔꯤꯁꯤꯡꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯝꯅꯤꯡꯉꯥꯏꯒꯤ ꯑꯩꯈꯣꯏ ꯖꯒꯥ ꯃꯐꯝꯁꯤꯡꯗꯨꯗ ꯌꯥꯝꯃꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯉꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯣꯝ ꯈꯤꯇꯪ ꯀꯥꯈꯠꯄꯤꯔꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗꯨꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯁꯣꯝꯗ ꯊꯝꯕꯤꯔꯝꯁꯤ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤ ꯏꯆꯟ ꯉꯥꯛꯇꯅꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯁꯣꯝꯗ ꯂꯩꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯂꯥꯛꯀꯗꯧꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯗꯨꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯂꯩꯕ ꯊꯝꯅꯉꯥꯏ ꯍꯣꯠꯅꯁꯤ ꯃꯌꯥꯝ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯕ ꯂꯦꯞꯄꯣꯏꯁꯤ nupisingduna community hall thambira manusa singaduni tagaron da kakalaksi mayam punamagna Allahgi nabi aikoi punamaki ata Muhammad Mustafa Ahmad Mustafa sallallahu alaihi wasallam munsi